ꯁꯥꯔꯦꯡꯅꯤ ꯉꯁꯤ ꯉꯥꯁꯦ ꯂꯦꯞꯍꯜꯂꯒꯦ ꯑꯗꯨꯝ ꯆꯥꯝꯕꯩꯁꯦ ꯈꯔ ꯌꯥꯈꯤꯗꯤꯍꯦ ꯈꯥꯂꯤ ꯑꯣꯏꯔꯦꯅꯦ ꯉꯥꯁꯦ ꯆꯥꯝꯃ ꯂꯩꯔꯦ ꯇꯤꯜꯍꯧꯒ ꯆꯅꯝꯒꯅ ꯊꯣꯡꯖꯅꯤ ꯉꯁꯤꯗꯤ ꯌꯥꯔꯦ ꯉꯥ ꯉꯧꯕꯗ ꯉꯥꯗ ꯇꯧꯕ ꯍꯧꯔꯦ ꯉꯁꯤꯗꯤꯀꯣ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯇꯧꯅ ꯊꯣꯡꯒꯅꯤ ꯆꯅꯝ ꯂꯩꯇ꯭ꯔꯦ ꯑꯅꯤ ꯁꯨꯕꯁꯤꯅ ꯇꯧꯏ ꯃꯤꯔꯨꯝ ꯇꯥꯍꯟꯒꯅꯤ 64 GB MB ꯇꯅꯤ ꯌꯥꯔꯦ ꯌꯦꯡꯗꯣ ꯃꯁꯂꯥꯁꯦ ꯂꯣꯏꯅ ꯍꯥꯞꯄꯦ ꯃꯆꯨ ꯖꯤꯔꯥ ꯃꯣꯔꯣꯛ ꯀꯩꯀꯩ ꯍꯩꯖꯤꯜꯂꯒꯦ ꯍꯧꯔꯦ ꯃꯍꯤ ꯍꯥꯞꯄꯤꯅꯤ ꯃꯆꯨꯒꯁꯨ ꯌꯥꯝ ꯐꯖꯔꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯏꯟꯖꯥꯡ ꯁꯧꯔꯦ ꯂꯣꯏꯔꯛꯀꯗꯧꯔꯦ ꯏꯟꯖꯥꯡꯁꯦ ꯕ꯭ꯔꯣ ꯕ꯭ꯔꯣ ꯁꯧꯔꯦꯍꯦ ꯍꯥꯎꯔꯗꯤ ꯍꯥꯎꯔꯦ ꯏꯟꯖꯥꯡ ꯍꯥꯎꯔꯦ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯉꯤ ꯁꯔꯦꯡ ꯃꯀꯣꯛ ꯏꯟꯖꯥꯡ ꯐꯖꯅ ꯕ꯭ꯔꯣ ꯕ꯭ꯔꯣ ꯁꯧꯔꯦ ꯆꯦꯡ ꯑꯗꯨ ꯐꯗꯤꯒꯣꯝꯁꯦ ꯁꯣꯏꯔꯦ ꯏꯟꯖꯥꯡꯁꯦ ꯉꯥꯏꯍꯥꯛ ꯁꯧꯔꯒ ꯍꯥꯞꯄꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯂꯣꯏꯔꯦ ꯒꯦꯁ ꯃꯨꯊꯠꯂꯒꯦ ꯀꯩꯅꯣ ꯏꯟꯖꯥꯡꯁꯤꯗꯤ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯀꯟꯅ ꯀꯥꯝꯃꯦ ꯑꯗꯨ ꯍꯋꯥꯏꯁꯦ ꯕꯥꯂꯨꯒꯤ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯁꯥꯍꯟꯒꯦ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯅꯪ ꯆꯥꯛ ꯂꯣꯏꯔꯦꯗ ꯆꯥꯕ ꯍꯧꯔꯒꯦ ꯑꯣꯕ
ꯁꯤ ꯕꯣꯜ ꯍꯪꯒꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯐꯨꯠꯄ ꯊꯨꯝꯒ ꯍꯥꯞꯆꯤꯜꯂꯒꯅꯦ ꯐꯨꯠꯂ ꯆꯥꯏ ꯀꯌꯥꯝ ꯍꯥꯎꯔꯤ ꯉꯥ ꯊꯣꯡꯉꯨꯕꯗ ꯍꯋꯥꯏ ꯊꯣꯡꯉ ꯆꯥꯅꯤꯡꯗꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯉꯥꯔꯦꯟ ꯆꯥꯅꯕꯒꯤ ꯉꯥꯔꯦꯟ ꯌꯦꯟꯖꯥꯡꯁꯤꯅ ꯍꯪꯒꯥꯝꯕꯨꯗꯤ ꯍꯥꯎꯏꯅꯦ ꯇꯥꯡꯉ ꯐꯔꯦ ꯃꯌꯥꯝ ꯊꯝꯃꯒꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕꯤꯔꯣ ꯕꯥꯏ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ